ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯣꯝꯕꯤ, ꯇꯣꯝꯕꯤ ꯅꯪꯕꯨ ꯇꯥꯔꯕꯣ? ꯇꯥꯔꯗꯤ ꯏꯁꯤꯡ ꯈꯨꯠꯁꯥ ꯑꯝꯇ ꯄꯨꯊꯣꯔꯛꯎ ꯍꯩ꯫ ꯋꯥꯕꯅ ꯂꯣꯏꯔꯦ ꯏꯁꯥꯁꯦ꯫ ꯏꯁꯤꯡ ꯑꯌꯤꯡꯕꯗꯨ ꯊꯛꯆꯤꯜꯂꯒ ꯇꯦꯛꯈꯠꯄ꯭ꯔꯥ ꯌꯦꯡꯒꯦ꯫ ꯍꯣꯏ ꯍꯣꯏ ꯄꯨꯊꯣꯛꯆꯔꯛꯀꯦ꯫ ꯁꯣꯝꯗ ꯂꯩꯖꯔꯤ ꯏꯁꯤꯡ ꯍꯥꯏꯕꯗꯣ꯫ ꯀꯗꯥꯏ? ꯊꯕꯛ ꯆꯠꯄ ꯊꯦꯡꯕꯤꯗ꯭ꯔꯤꯕ꯭ꯔꯣ? ꯌꯨꯝꯒꯤ ꯊꯕꯛ ꯁꯨꯝ ꯇꯧꯔꯒ ꯂꯩꯕꯤꯔꯤꯁꯤ ꯃꯣꯏꯇꯥꯗ꯫ ꯊꯦꯡꯗ꯭ꯔꯤꯗ, ꯆꯠꯂꯗꯕꯅꯤ꯫ ꯏꯇꯥꯎ ꯄꯨꯟꯁꯤꯕꯅ ꯀꯧꯔꯛꯄꯒ ꯆꯠꯂꯗꯧꯅꯤ꯫ ꯑꯗꯣ ꯃꯣꯏꯇꯥꯗ, ꯀꯨꯝꯁꯤꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯗꯤ ꯑꯩꯈꯣꯏ ꯊꯔꯣꯗꯣ ꯆꯥꯛꯀꯧꯕꯤꯁꯤꯀꯣ? ꯍꯣꯏ꯫ ꯆꯥꯛꯀꯧꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ ꯇꯣꯝꯕꯤ꯫ ꯌꯦꯡꯁꯤ ꯍꯥꯏꯕꯤꯒꯅꯨ, ꯀꯧꯁꯤ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯏꯆꯜꯗꯣ꯫ ꯃꯥꯅ ꯃꯌꯨꯝ ꯍꯦꯛ ꯄꯥꯟꯈꯤꯕꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯆꯥꯛꯀꯧꯕ ꯍꯥꯏꯕꯗꯣ ꯑꯃꯨꯔꯛꯇꯒꯤ ꯍꯦꯟꯅ ꯂꯥꯛꯄ ꯐꯪꯖꯗ꯭ꯔꯤꯕꯅꯤ꯫ ꯇꯣꯝꯕꯤ, ꯑꯩꯁꯨ ꯀꯧꯅꯤꯡꯂꯤꯕꯅꯤꯅꯦ ꯊꯔꯣ ꯆꯥꯛꯀꯧꯕ ꯍꯥꯏꯕꯗꯣ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯅ ꯁꯨꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯨꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯐꯪꯂꯛꯂꯤꯕ ꯁꯦꯜ ꯑꯁꯤꯒ ꯏꯃꯨꯡꯒꯤ ꯉꯆꯦꯠ ꯊꯨꯝꯆꯦꯠ ꯐꯥꯎꯕ ꯂꯩꯕ ꯀꯣꯟꯅꯗꯦꯅꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯕ ꯍꯟꯗꯛꯇꯤ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜꯗꯣ ꯆꯥꯛꯀꯧꯕ ꯃꯌꯥꯗ ꯑꯣꯏꯅ ꯄꯤꯕꯤꯌꯨ ꯍꯥꯏꯌꯨ ꯃꯣꯏ ꯇꯥꯗꯅ ꯊꯕꯛ ꯁꯨꯔꯤ ꯃꯄꯨꯗꯨꯗ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯗꯈꯤꯅꯥ ꯑꯃ ꯂꯩꯕꯤꯔꯒ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯕꯗꯤ ꯌꯥꯏꯗꯅ꯫ ꯍꯥꯎꯕ ꯍꯥꯎꯇꯕ ꯍꯔꯥꯎ ꯍꯔꯥꯎ ꯑꯩꯈꯣꯏ ꯍꯥꯏꯗꯅꯗ ꯂꯥꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯥꯛꯀꯧꯕ ꯃꯌꯥꯗ ꯁꯤꯠ ꯍꯦꯛꯇ ꯂꯤꯊꯣꯛꯈꯤꯅꯤ꯫ ꯇꯣꯝꯕꯤ, ꯂꯥꯏꯔꯕ ꯃꯄꯣꯛꯁꯦ ꯄꯣꯛꯍꯩꯕ ꯖꯥꯠ ꯅꯠꯇꯦꯗ꯫ ꯂꯥꯏꯔꯕ ꯃꯄꯣꯛꯇ ꯄꯣꯛꯅꯤꯡꯕ ꯀꯅꯥꯕꯨ ꯂꯩꯔꯝꯒꯗꯒꯦ ꯃꯣꯏ ꯇꯥꯗ꯫ ꯄꯨꯝꯅꯃꯛ ꯇꯥꯏꯕꯪ ꯁꯤꯟꯕꯤꯕ ꯃꯄꯨ ꯃꯍꯥꯛꯀꯤ ꯇꯥꯏꯕꯪ ꯀꯨꯝꯍꯩꯅꯤ꯫ ꯑꯩꯅ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯗ ꯄꯣꯛꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯄꯣꯛꯂꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯇꯣꯝꯕꯤ, ꯍꯟꯗꯛꯇꯤ ꯊꯔꯣꯗꯣ ꯌꯥꯝꯕ ꯌꯥꯝꯗꯕ ꯐꯅꯦꯛꯂ ꯐꯤꯔ ꯑꯃ ꯗꯈꯤꯅꯥ ꯑꯃ ꯂꯩꯕꯤꯔꯒ ꯆꯥꯛ ꯆꯔꯥ ꯑꯃ ꯍꯥꯎꯅ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯆꯠꯂꯨꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ꯫ ꯃꯣꯏ ꯇꯥꯗ ꯅꯤꯉꯣꯜ ꯑꯩꯈꯣꯏꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯑꯇꯣꯞꯄ ꯌꯨꯝꯅꯥꯛ ꯑꯃꯗ ꯇꯤꯟꯈ꯭ꯔ ꯃꯇꯨꯡ ꯏꯄꯥꯝꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯃꯥ ꯏꯄꯥꯅ ꯆꯥꯛꯀꯧꯕ ꯍꯥꯏꯗꯨꯅ ꯆꯥꯛꯀꯧꯕꯤꯔꯤꯕꯁꯦ ꯗꯈꯤꯅꯥ ꯑꯇꯥꯡꯕ ꯑꯆꯧꯕ ꯄꯤꯕꯗꯣ ꯃꯗꯨꯅꯗꯤ ꯄꯥꯝꯂꯤꯕ꯫ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯅ ꯍꯥꯎꯕ ꯍꯥꯎꯇꯕ ꯊꯣꯡꯂꯝꯕ ꯃꯊꯦꯜꯗꯣ ꯃꯍꯥꯎ ꯂꯩꯅ ꯅꯣꯛ ꯅꯣꯛꯇꯅ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯅꯧꯍꯧꯅ ꯅꯤꯡꯁꯤꯡꯅꯗꯨꯅ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯑꯃꯕꯨ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯖꯕꯗꯣ ꯆꯥꯛꯀꯧꯕꯅꯤ꯫ ꯅꯪꯅꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ ꯂꯩꯔꯤꯅꯤꯅꯦ ꯅꯤꯉꯣꯜ ꯍꯣꯒꯥꯏꯕꯤ ꯈꯔꯁꯨ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯅ ꯆꯥꯛꯀꯧꯕꯗꯅꯦ ꯂꯨꯍꯣꯡꯕꯗ ꯍꯥꯞꯄ ꯑꯎꯟꯄꯣꯠ ꯇꯧꯅ ꯍꯥꯞꯄꯨ ꯍꯥꯏꯕ꯫ ꯑꯎꯟꯄꯣꯠ ꯍꯥꯏꯔꯒ ꯋꯥ ꯑꯃꯗꯨꯝ ꯅꯤꯡꯁꯤꯡꯂꯛꯏꯅꯤ ꯃꯣꯏ ꯇꯥꯗ꯫ ꯀꯔꯤꯕꯨ ꯅꯤꯡꯁꯤꯡꯂꯦ ꯍꯥꯏꯔꯣ ꯇꯥꯁꯤ꯫ ꯏꯇꯥꯎ ꯄꯨꯟꯁꯤꯕ ꯉꯥꯏꯕ ꯑꯣꯏꯅ꯫ ꯍꯣ ꯑꯗꯨꯕꯨꯔꯣ, ꯑꯩꯈꯣꯏ ꯊꯔꯣꯅ ꯅꯍꯥꯟꯃꯨꯛ ꯂꯥꯛꯄꯗ ꯍꯥꯏꯔꯝꯃꯤꯕ ꯍꯟꯗꯛ ꯂꯨꯍꯣꯡꯂꯛꯄ ꯃꯧ ꯑꯅꯧꯕꯤ ꯑꯅꯤꯗꯣ ꯑꯃꯅ ꯑꯃꯗ ꯍꯦꯟꯖꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯔꯤꯅꯦ꯫ ꯁꯦꯜ ꯄꯥꯏꯕ ꯃꯣꯏꯒꯤ ꯋꯥ ꯂꯥꯏꯔꯕ ꯑꯩꯈꯣꯏꯅ ꯉꯥꯡꯅꯕ ꯍꯧꯅꯗꯦꯗ ꯇꯣꯝꯕꯤ꯫ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ, ꯑꯗꯣ ꯑꯩꯈꯣꯏ ꯊꯔꯣꯗꯣ ꯇꯣꯉꯥꯟꯁꯨ ꯄꯤꯖꯔꯕ ꯃꯥꯜꯂꯤ ꯃꯣꯏ ꯏꯅꯦꯗꯨꯅ꯫ ꯇꯣꯉꯥꯟ ꯆꯥꯕꯗꯨꯅ ꯐꯔꯦꯗ ꯇꯣꯝꯕꯤ, ꯃꯣꯏꯒꯤ ꯏꯅꯦꯗꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯕ꯫ ꯏꯇꯥꯎ ꯂꯨꯈꯣꯏ, ꯍꯣꯏ ꯏꯇꯥꯎ ꯂꯨꯈꯣꯏ꯫ ꯇꯥꯔꯦ ꯏꯇꯥꯎ ꯄꯨꯟꯁꯤꯕ꯫ ꯂꯥꯛꯑꯣ ꯊꯣꯛꯂꯛꯑꯣ ꯊꯕꯛ ꯆꯠꯂꯁꯤ꯫ ꯍꯣꯏ ꯏꯇꯥꯎ ꯑꯩ ꯂꯥꯛꯑꯦ꯫ ꯇꯣꯝꯕꯤ, ꯑꯩ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦꯀꯣ, ꯅꯆꯥꯅꯨꯄꯤꯒ ꯐꯖ ꯂꯩꯔꯝꯃꯨ꯫ ꯍꯣꯏ ꯃꯣꯏ ꯇꯥꯗ꯫ ꯊꯔꯣ ꯅꯪꯕꯨ ꯀꯗꯥꯏ ꯂꯩꯒꯦꯅꯦ? ꯀꯔꯤ ꯍꯥꯏꯒꯦ ꯃꯣꯏ ꯇꯥꯆꯧ? ꯑꯩ ꯄꯨꯈ꯭ꯔꯤꯗ ꯐꯤ ꯁꯨꯔꯤꯌꯦ꯫ ꯅꯪꯒꯤ ꯐꯤ ꯁꯨꯕꯒ ꯂꯥꯏꯔꯤ, ꯏꯃꯨꯡꯗꯅꯦ ꯑꯝꯇ ꯆꯪꯉꯣ ꯍꯥꯟꯅ꯫ ꯍꯣꯏ ꯆꯪꯉꯛꯑꯒꯦ꯫ ꯃꯥꯅꯕꯨ ꯊꯕꯛ ꯆꯠꯂꯝꯗꯥꯏ ꯌꯧꯔꯕ ꯀꯧꯔꯛꯗꯧꯅꯦ ꯑꯩꯁꯤꯗꯨ꯫ ꯀꯔꯤ ꯍꯥꯏꯒꯦ ꯃꯣꯏ ꯇꯥꯆꯧ? ꯁꯤꯜꯗꯤ ꯊꯝꯖꯤꯜꯂꯨ, ꯆꯦꯛꯁꯤꯟꯅ ꯎꯄꯨꯗ ꯍꯥꯞꯄꯒ ꯊꯝꯃꯨꯀꯣ꯫ ꯍꯣꯏ, ꯑꯗꯣ ꯁꯦꯜꯁꯤꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯃꯣꯏ ꯇꯥꯆꯧ? ꯉꯔꯥꯡ ꯑꯩꯅ ꯍꯪꯕꯗꯗꯤ ꯃꯣꯏ ꯇꯥꯆꯧꯕꯨ ꯁꯦꯜ ꯂꯩꯇꯦꯅ ꯍꯥꯏꯕꯗꯥꯏꯅꯦ? ꯂꯩꯇꯦ ꯁꯦꯜꯗꯤ, ꯑꯗꯨꯕꯨ ꯑꯩꯅ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯗꯅ ꯑꯩꯅ ꯂꯪꯐꯩ ꯆꯠꯊꯣꯛꯇ꯭ꯔꯤꯉꯩ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯆꯥꯅꯕ ꯂꯩꯀꯥꯏꯒꯤ ꯆꯠꯅꯅꯕ ꯄꯣꯠꯌꯦꯡ ꯆꯥꯌꯦꯡ ꯊꯅꯝꯗꯕ ꯌꯥꯔꯤꯕ꯭ꯔꯣ? ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ, ꯑꯗꯨꯗ ꯁꯦꯜꯗꯣ ꯑꯃꯨꯛ ꯇꯥꯅ ꯊꯝꯖꯤꯜꯂꯨꯁꯨ ꯆꯠꯂꯨ ꯊꯔꯣ ꯅꯪꯕꯨ꯫ ꯏꯃꯥꯅ ꯇꯥꯈ꯭ꯔꯗꯤ ꯑꯃꯨꯛ ꯃꯨꯟꯈ꯭ꯔꯅꯤ ꯍꯥꯏꯕꯅꯤ꯫ ꯍꯣꯏ ꯊꯝꯖꯤꯟꯖꯧꯔꯒꯦ꯫ ꯑꯗꯣ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯇꯣꯏꯅꯣ ꯍꯟꯗꯛꯀꯤ ꯂꯪꯐꯩ ꯆꯠꯄꯁꯤꯅ? ꯆꯠꯊꯣꯛꯄꯅꯤꯅ ꯆꯞ ꯆꯥꯕꯗꯤ ꯍꯥꯏꯕ ꯉꯝꯗꯦꯕꯣ ꯑꯩꯁꯨ ꯊꯔꯣ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯥꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯨꯗꯨꯅ ꯍꯥꯏꯕꯗꯗꯤ ꯆꯥꯛꯀꯧꯕ ꯃꯃꯥꯡꯗꯗꯤ ꯌꯨꯝ ꯁꯥꯕꯗꯣ ꯂꯣꯏꯁꯤꯟꯕꯤꯌꯨꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯗꯤ ꯐꯅ ꯀꯨꯏꯅꯗꯤ ꯂꯩꯔꯛꯇꯧꯔꯤꯅꯤ ꯃꯣꯏ ꯇꯥꯆꯧ꯫ ꯍꯟꯗꯛꯇꯤ ꯈꯔ ꯀꯨꯏꯔꯛꯀꯅꯤ ꯊꯔꯣ꯫ ꯑꯗꯣ ꯑꯩꯅ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯇ꯭ꯔꯤꯉꯩ ꯅꯪꯅꯦ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯏꯃꯥꯒ ꯃꯥꯒꯤ ꯑꯆꯥꯟꯕꯤ ꯃꯃꯧ ꯑꯅꯤꯒꯅ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯐꯨꯕꯤꯔꯝꯅꯤꯀꯣ꯫ ꯑꯁ ꯃꯣꯏ ꯇꯥꯆꯧ, ꯅꯪꯁꯤꯗꯤ ꯃꯤ ꯈꯠꯅꯒꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ ꯁꯩꯇ꯫ ꯃꯔꯝ ꯆꯥꯗꯕ ꯃꯤꯕꯨ ꯍꯦꯛꯇ ꯐꯨꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ?
ꯑꯩꯅ ꯃꯈꯣꯏꯗ ꯂꯥꯟꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ ꯃꯣꯏꯗ ꯁꯣ ꯑꯁꯦꯡꯕꯗ ꯑꯁꯨꯝꯕ ꯋꯥ ꯉꯥꯡꯕꯅꯤꯅꯦ ꯑꯩꯗꯤ ꯑꯗꯣ ꯅꯪ ꯐꯤ ꯁꯨꯕ ꯂꯣꯏꯔꯒ ꯑꯩꯅ ꯂꯪꯐꯩ ꯆꯠꯄꯗ ꯄꯨꯕ ꯐꯤꯁꯤꯡꯗꯣ ꯈꯔ ꯌꯦꯡꯁꯤꯜꯂꯝꯃꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯆꯠꯂꯗꯧꯅꯤ ꯑꯩꯈꯣꯏ ꯃꯣꯏ ꯇꯥꯁꯧ ꯃꯧ ꯑꯅꯤꯗꯨ ꯃꯆꯦꯍꯜꯅ ꯐꯤ ꯁꯨꯕꯗꯨ ꯎꯕꯗ ꯍꯥꯏꯅꯔꯝꯃꯤ ꯏꯆꯦ ꯌꯥꯏ ꯏꯆꯦꯍꯜꯅ ꯐꯤ ꯁꯨꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯤ ꯁꯨꯒꯗꯕ ꯃꯌꯥꯝꯁꯦ ꯌꯥꯎꯍꯟꯕꯗꯤ ꯀꯔꯤ ꯀꯥꯏꯗꯧꯔꯤꯒꯦ ꯏꯅꯥꯎꯇꯣꯟ ꯃꯗꯨꯅ ꯈ꯭ꯋꯥꯏ ꯐꯗꯣꯏꯅꯤ ꯂꯥꯛꯑꯣ ꯅꯪꯒꯤ ꯐꯤ ꯁꯨꯒꯗꯕ ꯃꯌꯥꯝꯗꯣ ꯄꯨꯊꯣꯔꯛꯑꯣ ꯏꯆꯦꯍꯜꯅ ꯐꯤ ꯁꯨꯔꯤꯉꯩꯁꯤꯗ ꯌꯥꯎꯍꯜꯍꯧꯔꯁꯤ ꯍꯣꯏ ꯏꯆꯦ ꯌꯥꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥꯒ ꯑꯩꯒꯤ ꯐꯤ ꯑꯃꯣꯠꯄꯁꯤꯡꯗꯣ ꯂꯧꯊꯣꯛꯈꯤꯒꯦ ꯍꯣꯏ ꯂꯧꯊꯣꯔꯛꯑꯣ ꯅꯆꯦꯁꯨ ꯂꯧꯊꯣꯛꯈꯤꯒꯦ ꯏꯅꯥꯎꯇꯣꯟ ꯃꯨꯈꯤ ꯃꯥꯁꯨ ꯐꯤꯌꯥꯝ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯃꯧ ꯅꯨꯄꯤ ꯑꯍꯜꯅ ꯐꯤ ꯁꯨꯔꯤꯕ ꯄꯨꯈ꯭ꯔꯤ ꯃꯅꯥꯛ ꯑꯗꯨ ꯂꯥꯛꯂꯗꯨꯅ ꯊꯝꯂꯒ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯦ ꯅꯪꯅ ꯐꯤ ꯁꯨꯕꯗ 이님게 아무것도 필레리브라 콜리브라 하이다나 남 일럭당 땅비도는 예우야드라 하 마시데시다 아이코이디 동안 자르바니도 하이드나 무카이다 레이브도 야로이 캉랍라 아두가 마나 와하이게 문나 다시로 라라 수듯나비낭 아이기 콜라시 레리바 미뿡 쿠딩 동안 싸게라 싸르라 무키 아이기네 미끼 왕마다 타박다고 쑥야야를 하리비시니 캉랍라 이마 나먹는 거랑 이마기 피마야 수사기부두다 이마다 항자람다버니 헤이 아이는 왕앙보다 신탁도 굽라간 마빠마마디 마통마름 강자버니나 낭기나 턱통은 미야마다 까리와 하이니 강대하이바 강자냐 낭기나 붕 라는 수dat나바 농기사라 이수나 파우바 나무 사바두나 수냐 따비라 아모이 하 따비라 아모이바 이마 나먹는 소기바 기강비라버수 이방기 붕 라요이크르바 이마이 바디 빨라가 강비가노 나먹 따바 감자디 이스 아이크라버도 예우네 아이는 나빠나마 나붕 와이시가 아이로버기 나미따기나 삐게 따라다나 하하하 녹tuk녹닝해이디 타로고비 낭이나 다우시 우라가 아이네 아두와다 강데 아이기 피싱세 사다수 낭기 하나 수람 피싱가네 아이 강데 호이마 나모 수자르게 타로 마니암나 부토락리바 피야마도 수보로람다이 ꯃꯅꯥꯎꯅꯨꯄꯤ ꯑꯅꯤꯒꯤ ꯐꯤꯌꯥꯝ ꯑꯃꯃꯝ ꯑꯃꯨꯛ ꯄꯨꯗꯨꯅ ꯊꯣꯔꯛꯄꯗꯨ ꯎꯕꯗ ꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕꯗꯤ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗꯗꯤ ꯎꯊꯣꯛꯂꯝꯗꯦ ꯃꯧ ꯌꯥꯏꯃꯅ ꯏꯆꯦꯍꯟ ꯅꯅꯥꯎꯒꯤꯒ ꯅꯅꯥꯎ ꯅꯨꯄꯥꯒꯤꯒ ꯐꯤ ꯑꯃꯣꯠꯄ ꯑꯃꯅꯤꯁꯦ ꯏꯆꯦꯅ ꯏꯃꯥꯒꯤ ꯐꯤ ꯁꯨꯕꯗꯨꯗ ꯈꯔ ꯑꯝꯇ ꯌꯥꯎꯕꯤꯔꯝꯃꯨꯕ ꯍꯣꯏ ꯍꯣꯏ ꯏꯅꯥꯎ ꯏꯆꯦ ꯌꯥꯎꯔꯒꯦ ꯍꯣꯏ ꯏꯆꯦ ꯑꯗꯨꯗꯤ ꯅꯅꯥꯎ ꯆꯪꯉꯦ ꯅꯅꯥꯎꯅ ꯏꯆꯦꯗ ꯊꯧꯗꯥꯖꯕꯗꯤ ꯅꯠꯆꯗꯦ ꯐꯤ ꯁꯨꯕꯗ ꯈꯔ ꯐꯖꯅ ꯁꯨꯒꯣ ꯏꯆꯦ ꯑꯩꯗꯤ ꯈꯨꯠꯁꯦ ꯁꯣꯛꯇꯅ ꯐꯤ ꯁꯨꯕ ꯌꯥꯗ꯭ꯔꯦꯕ ꯍꯣꯏ ꯍꯣꯏ ꯏꯅꯥꯎ ꯌꯥꯏ ꯏꯆꯦꯅ ꯈꯪꯅ ꯁꯨꯔꯒꯦꯀꯣ ꯅꯪꯒꯤ ꯐꯤꯌꯥꯝ ꯑꯁꯦ ꯆꯪꯉꯨ ꯅꯪꯒꯤ ꯀꯥꯗ ꯃꯁꯤꯒꯤ ꯉꯥꯡꯁꯦ ꯃꯥꯅ ꯄꯨꯊꯣꯔꯛꯂꯤꯕ ꯐꯤꯌꯥꯝ ꯑꯁꯤꯅ ꯌꯦꯠꯁꯤꯜꯂꯒꯅꯦ ꯄꯨꯈ꯭ꯔꯤꯗ ꯍꯦꯛ ꯊꯥꯗꯈꯤꯕ ꯃꯗꯨꯗ ꯄꯦꯜꯂꯗꯧꯔꯦ ꯑꯩꯁꯦ ꯃꯧ ꯑꯇꯣꯝꯕꯤꯅ ꯏꯆꯦꯍꯟ ꯏꯆꯦꯍꯟꯅ ꯐꯤ ꯁꯨꯕꯗꯨꯗ ꯅꯅꯥꯎ ꯅꯨꯄꯥ ꯑꯇꯣꯝꯕꯒ ꯑꯩꯒꯤ ꯐꯤ ꯈꯔꯁꯦ ꯑꯃꯨꯛꯇ ꯌꯥꯎꯕꯤꯔꯝꯃꯨꯕ ꯍꯣꯏ ꯍꯣꯏ ꯏꯅꯥꯎꯇꯣꯟ ꯊꯝꯃꯨ ꯅꯪꯒꯤ ꯐꯤꯗꯨꯁꯨ ꯑꯗꯨꯗ ꯍꯣꯏ ꯏꯆꯦꯝꯍꯟ ꯑꯗꯣ ꯏꯆꯦꯝꯍꯟ ꯐꯤꯁꯤꯡꯁꯦ ꯍꯌꯦꯡ ꯀꯪꯅꯕꯒꯤ ꯃꯑꯣꯡꯗ ꯁꯨꯕꯤꯌꯨꯀꯣ ꯍꯣꯏ ꯍꯣꯏ ꯏꯆꯦꯅ ꯈꯪꯅ ꯇꯧꯔꯛꯂꯒꯦꯀꯣ ꯏꯅꯥꯎꯇꯣꯟ ꯏꯆꯦꯝꯍꯟ ꯑꯗꯨꯗꯤ ꯅꯅꯥꯎ ꯑꯃꯨꯛ ꯆꯪꯖꯔꯒꯦ ꯅꯅꯥꯎꯅ ꯏꯆꯦꯝꯍꯟꯅ ꯐꯤ ꯁꯨꯍꯟꯕꯒꯤ ꯁꯥꯎꯕꯤꯕ ꯌꯥꯗꯦꯀꯣ ꯏꯆꯦꯝꯍꯟꯅ ꯐꯤ ꯁꯨꯕꯗꯣ ꯌꯥꯝ ꯀꯣꯛꯑꯦ ꯂꯪꯉꯦꯅ ꯇꯧꯕꯅꯤ ꯍꯣꯏ ꯍꯣꯏ ꯏꯅꯥꯎꯇꯣꯟ ꯆꯪꯉꯣ ꯏꯃꯨꯡꯗ ꯏꯆꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯣꯏ ꯃꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯤꯁꯦ ꯅꯣꯏꯒꯤ ꯐꯤ ꯁꯨꯍꯟꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯏꯒꯤ ꯅꯨꯄꯥꯒꯤꯁꯨ ꯁꯨꯍꯜꯂꯗꯅ ꯑꯩꯉꯣꯟꯗ ꯅꯣꯏ ꯈꯪꯏꯕꯅꯣ ꯊꯥꯔꯣ ꯃꯅꯦꯝꯕꯣꯛꯀꯤ ꯐꯤꯁꯤꯡꯗꯨ ꯂꯣꯏꯅ ꯁꯨꯔꯒ ꯃꯅꯥꯎ ꯑꯅꯤꯒꯤ ꯐꯤꯗꯤ ꯇꯪꯈꯥꯏ ꯁꯨꯔꯒ ꯇꯪꯈꯥꯏ ꯑꯃꯃꯝꯅ ꯊꯣꯡꯒ꯭ꯔꯥꯗ ꯇꯤꯡꯂꯒ ꯊꯅꯝꯃꯤ ꯁꯣꯝꯗ ꯃꯧ ꯑꯅꯤꯗꯨꯗꯤ ꯇꯨꯃꯤꯟꯅ ꯅꯣꯛꯂꯤ ꯏꯆꯦ ꯍꯥꯏ ꯏꯆꯦꯍꯟꯁꯦ ꯄꯪꯗꯤ ꯄꯪꯕꯖꯥꯠꯅꯤꯀꯣ ꯐꯖꯅ ꯏꯅꯥꯎꯇꯣꯟ ꯄꯪꯕꯒꯤ ꯑꯣꯏꯔꯝꯃꯣꯏ ꯃꯥꯒꯤꯁꯦ ꯂꯥꯏꯔꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯈꯤꯒꯗꯒꯦ ꯈꯟꯕꯗ ꯍꯔꯥꯎ ꯁꯨꯍꯨꯝ ꯑꯣꯏꯔꯝꯒꯅꯤ ꯍꯣꯏꯅꯦ ꯏꯆꯦ ꯌꯥꯏ ꯑꯣꯏꯔꯝꯅꯤꯌꯦ ꯃꯗꯣ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯈꯣꯏꯒꯤ ꯃꯕꯨꯡꯗꯣ ꯑꯩꯈꯣꯏꯅ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯅꯣꯡꯃꯇ ꯂꯥꯛꯇꯦꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯕꯨ ꯂꯥꯛꯏ ꯍꯥꯏꯕ ꯌꯥꯏ ꯍꯩ ꯑꯄꯪꯕꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣꯏ ꯅꯪꯕꯣ ꯌꯨꯝꯊꯪꯅꯕꯒꯤ ꯃꯤꯅꯒ ꯇꯥꯈ꯭ꯔꯗꯤ ꯀꯩꯅꯣꯝ ꯈꯟꯈ꯭ꯔꯅꯤ ꯍꯣꯏꯅꯦ ꯏꯆꯦ ꯌꯥꯏ ꯆꯨꯝꯃꯤꯅꯦ ꯑꯗꯨꯗꯤ ꯑꯩ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯋꯥ ꯉꯥꯡꯕꯁꯦ ꯂꯦꯞꯍꯧꯔꯒꯦ ꯂꯦꯞꯍꯧꯔꯣ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯅꯤꯅꯦ ꯆꯪꯁꯤ ꯁꯤꯕ ꯇꯥꯔꯦ ꯃꯨꯈꯤ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯀꯧꯔꯛꯏ ꯃꯃꯧ ꯑꯅꯤꯕꯨ ꯃꯧ ꯌꯥꯏꯃ ꯃꯧ ꯑꯇꯣꯝꯕꯤ ꯅꯈꯣꯏꯅꯤꯕꯨ ꯀꯗꯥꯏ ꯂꯩꯒꯦꯅꯦ ꯏꯃꯥꯕꯨ ꯄꯨꯛꯁꯦ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦꯅꯦꯍꯦ ꯀꯔꯤꯅꯣ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯁꯦꯝꯂꯒ ꯄꯨꯊꯣꯔꯛꯎꯅꯦ ꯇꯧꯔꯗꯧꯅꯤ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯅꯅꯦ ꯃꯤꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯛꯂꯕ ꯃꯥꯒꯤ ꯀꯣꯏꯀꯧ ꯀꯧꯕꯤꯁꯦ ꯑꯗꯨꯅꯤ ꯏꯆꯦ ꯌꯥꯏ ꯑꯩꯁꯨꯅꯦ ꯃꯥꯒꯤ ꯀꯣꯏꯀꯧ ꯀꯧꯕꯤꯁꯦ ꯑꯁꯤꯗꯅꯤ ꯃꯁꯤ ꯑꯩꯅ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗ꯭ꯔꯤꯁꯦ ꯍꯅꯨꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯄꯪꯂꯩ ꯃꯔꯩꯒꯤ ꯍꯥꯏꯗꯦꯕꯤ ꯄꯪꯀꯧꯗ ꯀꯧꯏ ꯍꯥꯏꯕ ꯆꯥꯛ ꯂꯥꯝꯃꯁꯨ ꯃꯥ ꯃꯈꯨꯠ ꯇꯦꯛꯄꯃꯛꯇꯤ ꯅꯠꯇꯦꯕ ꯃꯈꯨꯠꯅ ꯁꯦꯝꯖꯔꯒ ꯆꯥꯒꯦꯗꯤ ꯍꯥꯏꯗꯤ ꯃꯁꯤꯗꯩꯁꯤꯗ ꯊꯧꯗꯥ ꯊꯒꯤꯗ ꯇꯧ ꯂꯩꯌꯦꯕ
ꯃꯁꯤꯗꯅꯤ ꯏꯅꯥꯎꯇꯣꯟ ꯑꯩꯅ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯁꯤꯍꯟꯅꯤꯡꯉꯤꯕꯁꯦ ꯃꯁꯤꯗ ꯁꯤꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯦ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤꯗ ꯍꯤꯡꯂꯗꯧꯅꯤ ꯏꯆꯦꯌꯥꯏ ꯑꯗꯨꯝꯅ ꯍꯥꯏꯖꯁꯅꯨ ꯃꯃꯥꯍꯟꯅꯤꯡꯕ ꯃꯆꯥꯅꯨꯄꯥꯅꯤ ꯇꯥꯔꯒꯅꯦ ꯐꯨꯕꯤꯁꯅꯤ ꯑꯗꯨꯕꯨꯗꯤ ꯅꯆꯦꯌꯥꯏ ꯑꯩꯁꯨ ꯃꯆꯥꯅꯨꯄꯥꯅꯤꯅ ꯇꯥꯔꯣꯏ ꯈꯪꯕꯒꯤ ꯉꯥꯡꯂꯤꯕꯅꯤꯗꯅ ꯋꯥꯁꯦ ꯏꯆꯦꯌꯥꯏ ꯉꯁꯤꯗꯤ ꯈꯨꯝꯂꯣꯏꯁꯤ ꯀꯔꯤ ꯇꯧꯕ ꯉꯝꯒꯦ ꯌꯦꯡꯁꯤ ꯑꯩꯈꯣꯏꯅꯤꯗ ꯏꯅꯦꯝꯕꯣꯛ ꯑꯁꯤ ꯍꯣꯏ ꯏꯅꯥꯎꯇꯣꯟ ꯌꯦꯡꯁꯤ ꯃꯧ ꯑꯇꯣꯝꯕꯤ ꯃꯧ ꯌꯥꯏꯃ ꯇꯥꯔꯣꯏꯗꯕꯅꯤ ꯃꯗꯨꯒꯤ ꯃꯧ ꯑꯅꯤꯗꯨꯅ ꯃꯅꯥꯁꯤꯡꯗꯣ ꯌꯩꯈꯠꯈ꯭ꯔꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯃꯤ ꯅꯣꯏꯗ ꯅꯅꯥꯗꯣ ꯄꯥꯡꯂꯣꯀꯣ ꯃꯅꯦꯝꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯗꯕ ꯅꯈꯣꯏ ꯑꯅꯤꯗꯤ ꯃꯁꯤꯗꯤ ꯀꯥꯟꯅꯗꯦ ꯃꯧ ꯑꯍꯟꯗ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯃꯉꯣꯟꯗ ꯍꯥꯏꯔꯕꯗꯤ ꯁꯣꯏꯗꯅ ꯄꯨꯊꯣꯔꯛꯀꯅꯤ ꯃꯥꯗꯤ ꯑꯩꯕꯨ ꯀꯤꯅ ꯆꯠꯄꯅꯤ ꯃꯧ ꯑꯅꯤꯁꯤꯗꯤ ꯑꯩꯕꯨ ꯆꯥꯔꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯁꯣꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯃꯧ ꯑꯍꯜ ꯍꯩ ꯃꯧ ꯑꯍꯜ ꯏꯃꯥ ꯀꯔꯤ ꯍꯥꯏꯒꯦ ꯅꯃꯧ ꯐꯤ ꯁꯨꯖꯔꯤꯌꯦ ꯍꯩ ꯑꯩꯒꯤ ꯐꯤꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯨꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯅꯦ ꯅꯪꯕꯨ ꯏꯃꯥꯒꯤ ꯂꯣꯏꯔꯦ ꯏꯅꯥꯎ ꯑꯅꯤꯒꯤ ꯁꯨꯔꯤ ꯏꯃꯥ ꯍꯩ ꯑꯩꯒꯤ ꯁꯨꯕ ꯂꯣꯏꯔꯕꯗꯤꯅꯦ ꯌꯥꯔꯦ ꯆꯪꯉꯧ ꯌꯥꯔꯦ ꯃꯁꯥꯒꯤ ꯃꯈꯨꯠ ꯄꯥꯜꯂꯤꯕꯗꯨꯅꯤ ꯁꯨꯖꯅꯤ ꯃꯈꯣꯏ ꯃꯁꯥꯅ ꯂꯥꯎ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯅꯕ ꯁꯦꯝꯃꯨ ꯂꯥꯎ ꯐꯅꯗꯨꯝ ꯐꯔꯦꯗ ꯐꯠꯇ꯭ꯔꯁꯨ ꯏꯅꯦꯝꯕꯣꯛꯅ ꯃꯇꯥꯡ ꯆꯥꯅ ꯑꯩ ꯀꯧꯁꯤꯜꯂꯛꯄꯁꯦ ꯀꯥꯟꯅꯗꯦ ꯑꯩ ꯆꯪꯉꯒꯦ ꯃꯈꯣꯏꯒꯤ ꯐꯤꯁꯤꯡꯁꯦ ꯊꯅꯝꯂꯒꯦ ꯍꯣꯔꯦꯟ ꯃꯈꯣꯏꯅꯗꯤ ꯁꯨꯖꯔꯅꯤꯗ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯥꯔꯣ ꯃꯈꯨꯠ ꯁꯦꯡꯅ ꯍꯥꯝꯗꯣꯛꯂꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯅꯦꯝꯅ ꯆꯥꯕ ꯌꯥꯕ ꯁꯦꯝꯂꯒ ꯄꯤꯔꯝꯃꯤ ꯃꯨꯈꯤ ꯆꯥꯅ ꯃꯁꯤꯅ ꯇꯞꯅ ꯍꯥꯏꯖꯔꯝꯃꯤ ꯊꯥꯔꯣ ꯅꯪꯁꯤ ꯊꯣꯡꯕ ꯊꯥꯛꯄꯗꯤ ꯐꯅ ꯍꯩꯕꯖꯥꯠꯅꯤ ꯑꯗꯨꯕꯨꯅꯦ ꯅꯪꯅ ꯅꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯔꯒꯗꯤ ꯅꯪꯅ ꯂꯥꯏꯔꯕꯤ ꯑꯣꯏꯔꯨꯕꯗꯨꯅꯅꯤ ꯃꯨꯈꯤ ꯑꯩꯗꯤꯅꯦ ꯂꯥꯏꯔꯕꯁꯤ ꯌꯥꯗꯦ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯪꯕꯨ ꯇꯣꯉꯥꯟ ꯄꯤꯖꯔꯤꯗꯣ ꯍꯥꯎꯔꯤ 이곳 사바 이모원이 시디 시크러버 ꯈꯪꯗꯦ ꯀꯧꯕꯒ ꯇꯥꯗꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯄꯒ ꯃꯧ ꯌꯥꯏꯃꯒ ꯃꯧ ꯑꯇꯣꯝꯕꯤꯒꯗꯨ ꯃꯥꯒꯤ ꯐꯤ ꯑꯁꯨꯕꯗꯨ ꯂꯧꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯃꯥꯒꯤ ꯀꯥꯗꯒꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯐꯤꯗꯤ ꯑꯃꯠꯇ ꯂꯩꯔꯝꯗꯕꯗꯨꯗ ꯉꯛꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯧ ꯑꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ ꯏꯁꯤ ꯌꯥꯏ ꯑꯩꯈꯣꯏꯅꯒꯤ ꯐꯤꯗꯤ ꯐꯧꯕ ꯎꯗꯦꯅꯦ ꯅꯠꯇꯦ ꯑꯩꯈꯣꯏꯅꯒꯤ ꯐꯤꯗꯨꯕꯨ ꯀꯗꯥꯏꯗ ꯐꯧꯈ꯭ꯔꯕꯖꯥꯠ ꯈꯪꯗꯦꯅꯦ ꯑꯩꯁꯨ ꯏꯅꯥꯎ ꯎꯗꯦꯅꯦ ꯑꯩꯁꯨ ꯑꯩꯅ ꯎꯗ꯭ꯔꯕ ꯍꯥꯏꯕꯁꯦ ꯏꯆꯦ ꯌꯥꯏ ꯅꯪꯁꯨ ꯑꯗꯨꯝ ꯎꯔꯝꯃꯔꯣꯏꯗꯕꯅꯤ ꯃꯤꯠ ꯊꯧꯕꯒ ꯁꯥꯗꯅ ꯃꯤꯠ ꯊꯧꯕ ꯁꯥꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯀꯅꯥꯅ ꯈꯪꯅꯤ ꯅꯪꯅ ꯎꯔꯝꯗꯕꯁꯨ ꯏꯆꯦ ꯌꯥꯏ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯆꯤꯡꯒꯟ ꯃꯤꯁꯥꯗꯅ ꯏꯆꯦ ꯍꯟꯗ ꯍꯪꯉꯨ ꯑꯃꯨꯛꯇ 이스 가리 나랑기 ngakha nangumna ingonda thaudari ba kaiduro nang hosiki dubo ha hangloi aidi suang hangoi kaidobagi hangjaruni ge ho phare adu boiradi aidi isi ai nangondagi haloi beduda hangu haibani yadrabani na tokpa taredana ithandagi hangluge asi airamlaga phetlau nu zatkri mau atombidu hangluri bema is mana ngamlibu aibu apangba ngangdongnaga mana sizinage ga tawradan na wa lawge na nangdi ꯑꯩꯁꯨ ꯍꯪꯂꯨꯒꯦ ꯏꯆꯦꯍꯟꯗ ꯏꯆꯦꯟ ꯄꯥꯜꯂꯦ ꯑꯩꯒꯤꯁꯨ ꯊꯥꯔꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯇꯕꯅꯤꯅ ꯌꯥꯆꯪꯂꯛꯄꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯕ ꯃꯍꯥꯛ ꯃꯊꯟꯇꯅ ꯇꯧꯔꯝꯃꯤ ꯏꯃꯨꯡ ꯑꯗꯨꯗ ꯃꯧ ꯃꯊꯟꯇ ꯂꯩꯕꯒꯨꯝꯅ ꯃꯧ ꯑꯇꯣꯝꯕꯤꯗꯨ ꯃꯁꯦꯅ ꯋꯥꯏ ꯇꯩꯔꯤꯕꯗꯨ ꯎꯗꯕ ꯃꯈꯩ ꯆꯠꯁꯤꯜꯂꯤ ꯃꯗꯨꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨ ꯇꯨꯁꯤꯜꯂꯝꯃꯤ ꯑꯌꯣ ꯏꯃꯥ ꯁꯤꯔꯤꯃꯤ ꯑꯩꯕꯣ ꯑꯌꯣ ꯅꯥꯏꯃꯤ ꯀꯩꯅꯣ ꯑꯩ ꯁꯤꯔꯤꯗ ꯑꯩ ꯈꯣꯡꯒꯁꯦ ꯇꯦꯛꯂ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯊꯥꯔꯣ ꯅꯣꯛꯄꯗꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯆꯤꯟꯕꯥꯜ ꯊꯣꯛꯅꯗꯤ ꯅꯣꯡꯊꯣꯔꯛꯂꯝꯗꯦ ꯅꯣꯛꯅꯤꯡꯕ ꯈꯥꯡꯂꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯃꯧ ꯑꯇꯣꯝꯕꯤꯗꯨ ꯏꯀꯥꯏ ꯈꯥꯡꯅꯒꯤ ꯁꯥꯎꯔꯥꯡꯅꯅ ꯍꯥꯏꯔꯛꯏ ꯏꯆꯦꯍꯟ ꯑꯩꯅ ꯇꯧꯔꯤꯁꯤ ꯎꯗ꯭ꯔꯣ ꯆꯤꯡꯈꯠꯄꯒꯤ ꯋꯥꯈꯜꯒ ꯑꯝꯇ ꯂꯩꯇ꯭ꯔꯤꯁꯤꯕꯣ ꯆꯤꯡꯈꯠꯂꯛꯇ꯭ꯔꯤꯁꯤꯕꯨ ꯀꯩꯅꯣꯕ ꯏꯆꯦꯍꯟ ꯅꯪꯁꯦ ꯅꯪꯕꯨ ꯀꯌꯥꯝ ꯐꯠꯇꯕ ꯖꯥꯠꯅꯤꯅꯦ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯈꯪꯂꯨꯗꯦ ꯑꯌꯣ ꯏꯃꯥ ꯑꯁ ꯑꯌꯣ ꯁꯤꯔꯦꯗꯅ ꯆꯥꯔꯤ ꯏꯃꯥ ꯑꯩꯈꯣꯏ ꯂꯥꯛꯄꯒ ꯇꯣꯉꯥꯟ ꯄꯤꯖꯔꯤꯕꯗꯨꯗꯤ ꯂꯥꯏꯔꯕꯗꯨ ꯅꯠꯇꯅ ꯅꯕꯨꯛ ꯐꯠꯇꯕꯒꯤ ꯑꯣꯏꯔꯦꯀꯣ ꯑꯌꯣ ꯏꯃꯥ ꯏꯅꯥꯎꯇꯣꯟ ꯅꯪ ꯏꯆꯦꯕꯨ ꯁꯥꯎꯒꯅꯨ ꯏꯆꯦꯁꯦ ꯅꯨꯔꯥ ꯄꯥꯏꯗꯨꯅ ꯋꯥꯍꯩ ꯇꯩꯔꯤꯕ ꯑꯣꯏꯕꯅ ꯍꯧꯒꯠꯄ ꯆꯪꯂꯛꯄꯗꯣ ꯐꯔꯛꯇꯥ ꯇꯧꯕꯅꯤ ꯌꯥꯔꯦ ꯏꯆꯦ ꯉꯁꯤꯗꯒꯤꯅꯦ ꯏꯆꯦꯒꯤ ꯅꯕꯨꯛꯁꯦ ꯑꯩꯅ ꯂꯣꯏꯅ ꯈꯪꯂꯕꯅꯦ ꯑꯌꯣ ꯏꯃꯥ ꯃꯧ ꯑꯇꯣꯝꯕꯤꯗꯨ ꯃꯥꯒꯤ ꯐꯤ ꯑꯁꯨꯕ ꯍꯪꯕ ꯂꯥꯛꯂꯝꯕꯗꯨ ꯀꯥꯎꯔꯗꯨꯅ ꯇꯨꯁꯤꯟꯕꯒꯤ ꯅꯥꯍꯦꯗꯨꯅ ꯆꯠꯈ꯭ꯔꯦ ꯈꯪꯕ꯭ꯔꯗꯣ ꯁꯦꯜ ꯈꯔ ꯄꯥꯏꯔꯦ ꯏꯅꯦꯝꯅ ꯆꯥꯂꯤ ꯏꯁꯥꯗꯅ ꯑꯩꯕꯨ ꯃꯤꯅꯥꯏꯒꯨꯝ ꯈꯟꯕꯒꯤ ꯂꯥꯏꯅ ꯗꯟꯗꯤ ꯐꯪꯍꯜꯂꯦꯗꯅ ꯑꯩꯁꯨ ꯑꯩꯅ ꯂꯥꯟꯗꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯅꯈꯣꯏ ꯄꯨꯝꯅꯃꯛꯅ ꯍꯦꯟꯖꯤꯜꯂꯛꯄ ꯌꯥꯔꯣꯏ ꯑꯩꯅ ꯂꯥꯜꯂꯝꯕ ꯊꯣꯛꯂꯕꯁꯨ ꯑꯩ ꯋꯥ ꯑꯅꯤ ꯁꯨꯅ ꯉꯥꯡꯂꯣꯏ ꯑꯁꯨꯝꯅ ꯉꯥꯡꯗꯅ ꯊꯥꯔꯣ ꯋꯥꯏ ꯇꯩꯕꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯀꯣꯟ ꯐꯦꯡꯐꯝꯗ ꯂꯥꯛꯇꯨꯅ ꯀꯣꯟ ꯑꯃꯨꯛ ꯐꯦꯡꯂꯝꯃꯤ ꯃꯥꯅ ꯑꯗꯨꯝꯅ ꯀꯣꯟ ꯐꯦꯡꯂꯤꯉꯩ ꯃꯧ ꯌꯥꯏꯃꯗꯨ ꯄ꯭ꯔꯞ ꯂꯥꯛꯂꯗꯨꯅ ꯍꯪꯂꯛꯏ ꯏꯆꯦꯍꯟ ꯑꯩꯒꯤ ꯐꯤ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯈꯣꯡꯒꯥꯎ ꯑꯃ ꯊꯥꯡꯂꯛꯄꯗ ꯀꯣꯟ ꯐꯦꯡꯐꯝ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯏꯁꯪ ꯃꯄꯥꯛ ꯑꯗꯨꯗ ꯅꯤꯡꯒꯣꯡꯅ ꯌꯩꯁꯤꯟꯗꯨꯅ ꯅꯥꯟꯊꯨꯔꯝꯃꯤ ꯃꯧ ꯌꯥꯏꯃ ꯃꯃꯤꯠ ꯈꯪꯂꯥꯎ ꯂꯥꯎꯊꯣꯛꯇꯨꯅ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯔꯛꯏ ꯏꯃꯥ ꯁꯤꯔꯦ
rồng nộp anh con đã thằng gì mà xí bộ nơi gì bị ni con xỉu tuông nè ayo Tharo hꯧzik ngahaktang asida thokliba thongdoksing asida madi nokningmana loirabani karigisu nokning loi miko khraki mamangdana manau tondu waitaiba loikhibada ngairibada netlubagi tusinkhiba aduga houzik namuk manau yaima sina isangda nathuduna tusinbasida mau yaima masem hanna mabu singkhatpa sanglaktabasida makhoidau thikna sawningladuna hairei tapna tapna mathan haugatjaruduna ichihan nangsi minungsi o kamti khangdaba satnina aina isingda nathurisia haugatpindi haiwat inau yai nang isebu waraugan isedi kon phengli boibana khut hadokpa yadre yare hausikta haugatpidrabasu haugatjare ayo 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 khwagasi yaujra male taurise ayo mau yai mamasu mau atomi kumna heduna ngangang da satri laise laidi laiba saniko makhoini mak laina waraklaga sangkrem mau atomi amadi yai madu mina warakpa gamdrabasu laina waraklaga magi kada sangkre nongma numidangi matamni mukhi saklamana masatu kainuma tausilakle magi mukhusabi mau anidi makhoi kadagi hindorakchi karino ne asuk thengleba phauba aikoi gi saksi thongdribasiwa haidi saklamana isase saklai haudori haiba sidi kanade mau halgidi sak loiramlagani magi manakta sanglaga oina sage hairurage aidi kaidi aina pamdradana tongan pijakhrabasu pharasu phatrasu aise manemnina aina pampa tawbada yayeba asiara duna mukhi mau ahal tharogi tongana sariba saksang atumda lai aduga saksang adugi thongmayada lepladuna kaurei mau ahal hai tharo aina kauri sinang tadro ha tharodi sak loiraga sathokla matung kolik waram loisilamlaga makhoyi kada leiba oibana tarudabani manemna kauribadu hauna kaurakbududa taraduna khumlei ima aidi somna lei kari haibano ima hai kari haibano nate nangi sak loirabra ha loirabadi ai sak khajikta sak lamana isasia thak ni tawre manemna sak leiribra kholibra hangdana sak sage haiduna khangai hairakbududa tharo khara tap tharaduna tapna hairei thoraklaga ima aidi chak saba tokle as adudi karamai tawni hai nangi safu yana duda chai sang khajikta lem haudrabra ni nangwa aidi sak lamana isasia uning bai du oire ne haigumdana tharoni yenglakpada manem ibema mukhidu masaga thak nitladu leiramle madu ubada nugaitraduna hairei ima safu uyandadi chakhom pharoidaba khajitang yawi aina chafu yan sangna mathanamba adu khaktani ado moi tasogi sak sarupudi lehawi mawahal adu ai sarage lao asobi saruktinya chadum ahum khaidoklaganya ai thambirage hoima asumna tharona saktu thangdoklaga mukhi mabuk thana sak jarami somda yaimagi kadani nubi nang sak thonglu kaidobuge ai sak lamai haibani moita yai ai sak thongba ngamkhiroi ko ngasai itamagi mayumda sak sarubagi pukse masi lengchi aduna sak thongba ngamkhiroi aidi as adudi aikhoigi sakti kana thongdori sa khangde isu ima natraga nanaw nupina thongjasani kaino topani dago nangsidi somda to migi kadani dubi hosik phawba aikhoigi sak thongdribasibu pungke sak sadori aidi thabak salubaga chaklamna loire hongamdreidi ima re sera kaina thongjasani kaino ngasidi itai mayai maga nakhoini bu yana dabugum toribudu yanari matamda yanabagi wani yanada matamdadi yadre khoidi aidine sak thongba ngamloi nahan natai mahananya wai taiduna thubodo adugi lengba yadri isase adum phareni dudi aina sak lamlaba sidabu imadi kari oramani hoide magi mai thokpa leinaraga loireda chakhau punbasu nate aisu chak lamna sidore adu tumage kuisu haipe kuina nasado lengba yade de kunu pinangso haipa sarna du panangsu aine taning de ko yamna hoi ai de ngangjare tumjakhrangi tumina mukhidi sak mabuk thana sa thokla matung laklaga masang mo sing tanaba khara hoktak na haire haure ngasigi mathel sidi lemna sabagi da khangde sak thongning-daba lautanaba kanmana khoidi ahing tumba yadaba oiroko aina galuna tawrubaduda noina khallibu aigi thakka bayani sini madudinia oithoktabani mukhi aini higlingaidadi tumu mang pharasi isai mausa asi hairam du laklaga mukhi magi phamungda kakhatuna nungaina tumthakre adubu masa yai magi matai manau ani masa to magi matai manau ani punna pakhoi maridi
ꯃꯃꯥꯅ ꯍꯥꯏꯔꯝꯕꯗꯨꯒ ꯆꯥꯟꯅꯅ ꯃꯈꯣꯏ ꯀꯥꯗ ꯃꯕꯨꯛꯁꯤꯡꯗꯨ ꯅꯣꯡ ꯈꯣꯡꯕꯒꯨꯝꯅ ꯒꯨꯔꯨꯒ꯭ꯔꯥ ꯇꯧꯗꯨꯅ ꯈꯣꯡꯂꯗꯨꯅ ꯑꯍꯤꯡꯗꯨ ꯇꯨꯝꯕ ꯌꯥꯗ ꯋꯥꯅ ꯂꯦꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯏꯊꯥ ꯊꯥꯖꯗꯅ ꯇꯣꯝꯕꯤ ꯑꯃꯗꯤ ꯂꯨꯈꯣꯏ ꯃꯆꯥꯅꯨꯄꯤ ꯊꯥꯔꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯧ ꯌꯥꯏꯃ ꯑꯃꯗꯤ ꯑꯇꯣꯝꯕꯤꯗꯤ ꯃꯄꯥꯝꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯂꯩꯔꯝꯗꯦ꯫ ꯃꯅꯦ ꯃꯨꯈꯤꯁꯨ ꯁꯣꯔꯥꯠ ꯑꯃ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯂꯩꯔꯝꯗꯦ꯫ ꯇꯣꯝꯕꯤ ꯑꯀꯣꯏꯕꯗꯨ ꯁꯨꯝ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯊꯥꯔꯣ, ꯅꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯦ ꯐꯅꯁꯨ ꯄꯥꯛ ꯆꯥꯎꯏ ꯍꯥꯏꯕꯕꯨ ꯆꯥꯕ ꯌꯥꯕ ꯃꯅꯥ ꯃꯁꯤꯡ ꯃꯇꯝꯒꯤ ꯊꯥꯖꯜꯂꯨ ꯌꯥꯗ꯭ꯔꯣ? ꯅꯈꯣꯏ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯅꯔꯒ꯫ ꯊꯥꯔꯣꯅ, ꯀꯥꯏꯗꯩꯅꯣꯗ ꯏꯅꯝꯃ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯒꯤ ꯊꯣꯛꯄ ꯃꯥꯒꯤ ꯑꯄꯥꯝꯕ ꯉꯥꯛꯇꯅꯤ꯫ ꯂꯨꯈꯣꯏ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯥꯏꯔꯛꯏ, ꯌꯦꯡꯉꯣꯏ ꯊꯥꯔꯣ, ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯦ ꯅꯪꯉꯤ, ꯑꯗꯨꯅ ꯅꯪ ꯋꯥꯈꯜ ꯇꯥꯎꯀꯣ꯫ ꯐꯅ ꯐꯠꯇꯦ ꯍꯥꯏꯔꯁꯨ ꯏꯅꯦꯅ ꯍꯥꯏꯕ ꯉꯥꯡꯕꯗ ꯅꯆꯤꯟ ꯈꯨꯝꯒꯅꯨ꯫ ꯍꯣꯏ ꯇꯥꯆꯧ, ꯑꯩꯁꯨ ꯈꯪꯉꯤꯗ, ꯑꯗꯨ ꯏꯅꯝꯃ ꯍꯟꯗꯛ ꯃꯔꯛꯇꯤ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛꯁꯦ ꯑꯩꯕꯨ ꯌꯥꯅꯤꯡꯕꯒꯨꯝ ꯇꯧꯕ ꯃꯥꯟꯕ ꯑꯃ ꯎꯔꯤ꯫ ꯇꯣꯝꯕꯤꯁꯨ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ, ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯊꯥꯔꯣ, ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤꯅꯦ ꯏꯅꯦꯝ ꯏꯀꯨꯅ ꯌꯥꯅꯕꯕꯨ ꯆꯠꯂꯕ ꯃꯃꯩꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔ ꯇꯧꯅꯤ꯫ ꯅꯠꯇꯦ ꯅꯪꯕꯨ ꯇꯣꯉꯥꯟꯁꯨ ꯆꯥꯔꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯍꯣꯏ ꯆꯥꯔꯤ ꯏꯅꯝꯃ, ꯑꯗꯣ ꯏꯅꯦꯝꯕꯣꯛꯁꯨ ꯑꯩꯒ ꯑꯗꯨꯝ ꯆꯥꯔꯤꯗ꯫ ꯃꯣꯏ ꯇꯥꯆꯧꯅ ꯂꯪꯐꯩ ꯆꯠꯈꯤꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯗꯨꯝ꯫ ꯍꯩ ꯑꯄꯪꯕꯤ, ꯑꯗꯨꯗꯤ ꯅꯪꯕꯨ ꯏꯅꯦꯅ ꯌꯥꯅꯤꯡꯉꯛꯑꯕꯅꯤꯅꯦ ꯅꯪꯕꯨ꯫ ꯑꯁ ꯏꯅꯝꯃ, ꯋꯥꯈꯜꯒ ꯁꯥꯒꯠꯈꯤꯅꯨꯗ ꯑꯃꯨꯛꯇ, ꯀꯅꯥꯅ ꯈꯪꯕꯅꯣ ꯏꯅꯝꯃ ꯏꯃꯥꯒꯤ ꯃꯐꯠꯇ ꯐꯤꯡꯒꯠꯄꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯂꯕꯗꯤ ꯑꯩꯅꯦ ꯍꯟꯗꯛꯇꯤ ꯏꯄꯥꯝꯗ ꯂꯥꯛꯄ꯭ꯔꯁꯨ ꯈꯪꯄꯣꯟꯇꯦ꯫ ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯅꯦ ꯏꯅꯝꯃ ꯂꯩꯔꯤꯕꯁꯤꯗꯤ? ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯏꯅꯦꯒ ꯅꯪꯒ ꯆꯥꯛꯈꯨꯝ ꯑꯃꯨꯛ ꯄꯨꯜꯂꯤꯗꯤ? ꯏꯅꯝꯃ, ꯏꯅꯦꯝꯄꯣꯛ ꯀꯩꯒ ꯆꯥꯛꯈꯨꯝ ꯄꯨꯜꯂꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯏꯅꯥꯎ ꯑꯅꯤꯗꯨꯅ ꯆꯥꯛ ꯃꯇꯝ ꯆꯥꯅ ꯄꯤꯖꯕꯤꯗꯕ, ꯏꯃꯥꯅ ꯃꯣꯏꯕꯨ ꯂꯨꯅ ꯇꯧꯕꯒꯤꯅꯦ ꯅꯋꯥꯡꯕ꯫ ꯑꯗꯨꯒꯤ ꯊꯧꯁꯥꯗꯕꯗꯨꯗ ꯏꯃꯥꯗꯣ ꯑꯩꯒ ꯑꯗꯨꯝ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ꯫ ꯑꯩꯅꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯏꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯤ ꯑꯩꯅ ꯑꯗꯨꯝ ꯍꯥꯞꯄꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯕ ꯃꯇꯨꯡ ꯆꯠꯂꯝꯗꯥꯏꯗꯨꯗ ꯂꯨꯈꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯟꯗꯛꯀꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯗꯤ ꯅꯪꯕꯨ ꯏꯕꯨꯡꯅ ꯆꯥꯛꯀꯧꯗꯣꯏꯅꯤꯀꯣ ꯊꯥꯔꯣ, ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ꯫ ꯏꯕꯨꯡ ꯍꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯊꯥꯔꯣ꯫ ꯊꯥꯔꯣꯁꯨ ꯍꯔꯥꯎ ꯈꯨꯝꯂꯛꯏ, ꯍꯣꯏ ꯇꯥꯆꯧ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈꯤꯕꯒ ꯆꯥꯟꯅꯔꯝꯕ ꯃꯅꯤ ꯃꯃꯧ ꯑꯍꯨꯝꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏꯔꯦ, ꯎꯅꯕ ꯌꯥꯗ꯭ꯔꯦ, ꯄꯪꯆꯤꯛꯇ ꯆꯤꯛꯅꯔꯝꯃꯤ꯫ ꯍꯥꯟꯅꯗꯤ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯕꯒ ꯍꯔꯥꯎ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯅꯔꯝꯃꯤ꯫ ꯃꯨꯈꯤ ꯁꯨꯃꯥꯡꯗ ꯐꯛ ꯊꯥꯗꯨꯅ ꯐꯝꯂꯒ ꯅꯨꯡꯁꯥ ꯌꯥꯏꯅ ꯁꯟꯊꯤ ꯑꯗꯨ ꯆꯩꯗ ꯅꯞꯁꯤꯟꯗꯨꯅ ꯂꯣꯏꯔꯕꯁꯤꯡ ꯑꯗꯨꯅ ꯅꯨꯡꯁꯥꯗ ꯐꯧꯔꯤ꯫ ꯃꯆꯤꯟꯗꯁꯨ ꯀꯕꯣꯛ ꯄꯣꯛꯄꯒꯨꯝ ꯉꯥꯡꯂꯤ, ꯀꯔꯤꯅꯣ ꯏꯃꯨꯡꯁꯤꯗ ꯃꯧ ꯑꯍꯨꯝ ꯂꯩꯕꯕꯣ ꯑꯃꯠꯇ ꯅꯥꯔꯤ ꯇꯤꯟꯅꯗꯦ ꯇꯧꯔꯤꯕ? ꯍꯣꯏ, ꯍꯥꯟꯅ ꯁꯣꯏꯕꯗꯤꯏꯃꯨꯡꯁꯤꯒꯤ ꯈ꯭ꯋꯥꯏꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯃꯅꯦꯝ ꯑꯩꯅ ꯁꯣꯏꯕꯅꯤ꯫ ꯑꯩꯅ ꯁꯣꯏꯔꯨꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯄꯥꯝꯖꯈꯤꯕ ꯏꯃꯧ ꯌꯥꯏꯃꯒ ꯑꯇꯣꯝꯕꯤꯒꯅ ꯆꯥꯛꯐꯥꯎ ꯊꯣꯡꯂꯒ ꯄꯤꯖꯅꯤꯡꯗ꯭ꯔꯦ꯫ ꯍꯥꯟꯅꯗꯤ ꯆꯥꯕ ꯌꯥꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯛꯄꯗ ꯑꯩꯒꯤ ꯁꯔꯨꯛ ꯍꯥꯟꯅ ꯊꯨꯡꯂꯛꯄꯅꯤ, ꯍꯧꯖꯤꯛꯇꯤ ꯊꯨꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯅꯨꯡꯁꯤꯗꯗꯅ ꯇꯣꯉꯥꯟ ꯄꯤꯖꯈ꯭ꯔꯕ ꯏꯃꯧ ꯑꯍꯜꯅ ꯑꯩꯕꯨ ꯊꯥꯛꯂꯤ꯫ ꯅꯨꯡꯉꯥꯏꯗꯀꯣ ꯃꯨꯈꯤ ꯏꯕꯦꯝꯃ, ꯅꯪꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ꯫ ꯏꯆꯥꯅꯨꯄꯥ ꯑꯍꯜꯅ ꯑꯊꯥꯞꯄꯗ ꯂꯪꯐꯩꯗ ꯂꯩꯈꯤꯕ, ꯏꯆꯥꯅꯨꯄꯥ ꯌꯥꯏꯃꯒ ꯑꯇꯣꯝꯕꯒꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯄꯥꯝꯗ ꯌꯥꯔꯦꯛꯄ ꯆꯠꯄ꯫ ꯈꯪꯗ꯭ꯔꯦꯗ ꯅꯣꯡꯗꯝꯕ, ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯗꯕ ꯂꯥꯏꯔꯕꯤꯁꯤꯅ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯝꯗꯥꯏ ꯈꯨꯗꯤꯡ ꯃꯅꯦꯝ ꯑꯩꯕꯨ ꯇꯥꯛꯂꯝꯗꯅ ꯆꯠꯄ ꯌꯥꯎꯗꯦ꯫ ꯑꯅꯤꯁꯤꯅ ꯇꯨꯃꯤꯟ ꯍꯦꯛꯇ ꯆꯠꯈꯤ꯫ ꯑꯩꯅ ꯂꯨꯅ ꯇꯧꯔꯨꯕꯒꯤ ꯏꯊꯛ ꯀꯥꯔꯛꯂꯤꯕꯅꯤꯗ ꯑꯗꯨꯕꯨꯗꯤ꯫ ꯁꯣꯝꯗ ꯃꯥꯒꯤ ꯀꯥꯗꯅ ꯀꯝꯗꯧꯔꯤ? ꯑꯁ, ꯅꯨꯄꯤ ꯅꯪꯅ ꯅꯣꯏꯌꯥꯗ ꯂꯩꯔꯨꯁꯤ ꯍꯥꯏꯗꯅ ꯐꯤꯒ ꯌꯣꯝꯁꯤꯜꯂꯤꯗꯣ ꯏꯃꯥꯅ ꯌꯥꯔꯣꯏꯀꯣ? ꯍꯣ ꯀꯔꯤꯅꯣ ꯃꯣꯏ ꯇꯌꯥꯏ, ꯆꯠꯂꯝꯗꯥꯏꯁꯤꯗ ꯑꯃꯨꯛ ꯉꯥꯡꯕꯤꯔꯛꯂꯤ ꯋꯥꯗꯨꯕꯣ? ꯑꯩꯅꯦ ꯇꯥꯅꯤꯡꯗꯦꯀꯣ꯫ ꯌꯥꯝ ꯂꯩꯍꯧꯅꯤꯡꯂꯒꯅꯅꯦ ꯅꯪꯅ ꯊꯠꯇ ꯂꯩꯍꯧ, ꯑꯩꯗꯤ ꯆꯠꯂꯅꯤ ꯉꯁꯤ ꯍꯧꯖꯤꯛꯃꯛ꯫ ꯌꯥꯝ ꯇꯥꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦꯃꯤ, ꯀꯣꯆꯤ ꯀꯣꯠꯇꯅ ꯉꯥꯡꯁꯤ ꯁꯨꯝ꯫ ꯍꯣ ꯑꯩꯗꯤꯅꯦ ꯇꯥꯕ ꯉꯝꯗ꯭ꯔꯦ, ꯅꯥꯀꯣꯡꯁꯦ ꯏ ꯇꯥꯏ, ꯑꯗꯨꯅ ꯆꯠꯂꯅꯤ, ꯅꯪ ꯂꯩꯍꯧꯔꯣꯀꯣ ꯆꯠꯅꯤꯡꯗ꯭ꯔꯕꯅꯤꯅ꯫ ꯅꯨꯄꯤ, ꯑꯩꯅ ꯍꯥꯏꯔꯤꯁꯤꯗꯤ ꯆꯠꯅꯤꯡꯗꯕꯒꯤ ꯋꯥ ꯅꯠꯇꯦꯃꯤ꯫ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯄꯦꯠꯄꯥ ꯌꯥꯝ ꯉꯥꯡꯉꯤꯗꯨꯕꯣ ꯍꯥ? ꯏꯃꯥꯁꯦ, ꯑꯩꯈꯣꯏꯒ ꯆꯥꯛꯈꯨꯝ ꯄꯨꯜꯂꯁꯨ ꯏꯃꯥꯒꯤ ꯁꯦꯕꯥꯁꯨ ꯅꯣꯏꯅ ꯇꯧꯕꯤꯗꯦ, ꯆꯥꯛꯁꯨ ꯊꯣꯡꯂꯒ ꯄꯤꯖꯗꯦ꯫ ꯑꯗꯨꯒꯤꯔꯣ ꯃꯣꯏ ꯇꯌꯥꯏꯅ ꯃꯐꯝ ꯃꯇꯝ ꯇꯟꯖꯥ ꯃꯦꯟꯖꯥ ꯈꯪꯗꯃꯈꯩ ꯃꯤꯅꯨꯡꯁꯤꯒ ꯄꯣꯛꯄꯤꯔꯛꯏꯁꯦ? ꯌꯦꯡꯅꯤꯡꯗꯦꯗ ꯂꯥꯏꯕ꯫ ꯂꯥꯛꯑꯣ, ꯑꯩꯅ ꯌꯣꯝꯁꯤꯜꯂꯕ ꯃꯌꯨꯝꯁꯤꯡꯁꯦ ꯄꯨꯊꯣꯔꯛꯑꯣ, ꯀꯣꯟꯊꯣꯡꯗꯅꯦ ꯂꯧꯕ ꯂꯥꯛꯑꯅꯤꯕ ꯏꯄꯥꯝꯒꯤ ꯃꯤꯅ꯫ ꯑꯁ, ꯍꯣꯏ ꯏꯃꯥ, ꯅꯆꯥ ꯌꯥꯏꯃ ꯋꯥꯔꯧꯕꯤꯒꯅꯨꯀꯣ꯫ ꯍꯟꯗꯛ ꯃꯄꯣꯛꯁꯤꯒꯤꯗꯤ ꯅꯆꯥꯁꯦ ꯅꯨꯄꯤꯅ ꯉꯝꯃꯨ ꯇꯝꯂꯝꯂ ꯃꯥꯜꯂꯦ꯫ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯅꯆꯥꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯃꯇꯣꯂꯨꯝꯅ ꯇꯧꯒꯗꯕꯤ ꯅꯃꯧ ꯅꯨꯄꯤ ꯑꯃ ꯂꯧꯔꯨꯗꯨꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯃꯇꯣꯂꯨꯝꯅ ꯇꯧꯖꯒꯦ꯫ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯄꯨꯊꯣꯛꯈ꯭ꯔꯦ ꯌꯥꯏꯃꯅ꯫ ꯁꯣꯝꯗ ꯑꯇꯣꯝꯕꯒꯤ ꯀꯥꯗꯁꯨ ꯃꯌꯥꯝ ꯑꯃ ꯃꯇꯩ ꯃꯈꯣꯏꯒꯨꯝ ꯃꯈꯣꯏꯁꯨ ꯃꯐꯤ ꯌꯣꯝꯂꯗꯨꯅ ꯄꯨꯊꯣꯛꯅꯔꯛꯏ꯫ ꯃꯨꯈꯤ ꯃꯆꯥꯒ ꯃꯃꯧꯒꯅ ꯄꯣꯠꯌꯣꯝ ꯊꯥꯌꯣꯝ ꯃꯌꯥꯝ ꯑꯃ ꯌꯣꯝꯂꯗꯨꯅ ꯊꯣꯛꯅꯔꯛꯄꯗꯨꯗ ꯉꯛꯅ ꯍꯪꯂꯛꯏ, ꯍꯥꯏ ꯀꯔꯤꯅꯣ ꯌꯥꯏꯃ, ꯑꯇꯣꯝꯕ, ꯅꯈꯣꯏꯅ
ꯅꯈꯣꯏꯒꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯄꯣꯠꯌꯣꯝ ꯊꯌꯣꯝ ꯃꯌꯥꯝ ꯑꯃ ꯇꯧꯗꯨꯅ ꯂꯝ ꯀꯣꯏꯕ ꯆꯠꯂꯝꯗꯥꯏꯗꯧꯅ ꯊꯣꯔꯛꯂꯤꯕꯗꯨꯅ ꯍꯥ ꯏꯃꯥꯗ ꯍꯥꯟꯅ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯅꯣꯏꯕꯨ ꯀꯗꯥꯏ ꯆꯠꯇꯧꯔꯤꯕꯅꯣ ꯃꯧ ꯌꯥꯏꯃ ꯑꯃꯗꯤ ꯑꯇꯣꯝꯕꯤ ꯑꯅꯤꯗꯨ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯂꯛꯏ ꯏꯄꯥꯝꯗ ꯅꯄꯥꯝꯗꯗꯤ ꯀꯔꯤ ꯇꯧꯕ ꯆꯠꯇꯧꯔꯤꯕꯅꯣꯏꯗꯤ ꯃꯧ ꯌꯥꯏꯃꯅ ꯏꯁꯧ ꯂꯥꯡꯂꯗꯨꯅ ꯏꯃꯥꯅ ꯑꯗꯨꯝ ꯀꯨꯞꯊꯅ ꯍꯪꯕꯒꯤ ꯃꯊꯧ ꯇꯥꯗꯕ꯭ꯔꯥ ꯈꯟꯖꯩ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡ ꯃꯆꯥ ꯄꯤꯛꯇ ꯄꯤꯛꯂꯤꯕꯃꯛꯁꯨ ꯑꯝꯇ ꯅꯠꯇ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯆꯠꯅꯤꯡꯕ ꯃꯐꯝ ꯆꯠꯄ ꯆꯠꯅꯤꯡꯕ ꯃꯐꯝ ꯆꯥꯕꯗꯅꯦ ꯍꯅꯨꯕꯤ ꯅꯪꯅ ꯊꯤꯡꯕꯒꯤ ꯍꯦꯛ ꯂꯩꯇꯦ ꯅꯨꯄꯥ ꯆꯠꯁꯤꯜꯂꯛ ꯂꯦꯞꯅ ꯅꯪ ꯂꯩꯔꯅꯨ ꯍꯣ ꯂꯥꯏ ꯏꯃꯥ ꯅꯆꯠ ꯆꯠꯆꯔꯨꯈꯤꯒꯦ ꯋꯥꯔꯧꯕ ꯌꯥꯗꯦ ꯏꯃꯥ ꯍꯥꯏ ꯆꯠꯀꯗꯧ ꯃꯈꯩꯅꯦ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯣ ꯆꯠꯂꯣ ꯌꯦꯡꯅꯤꯡꯗꯦ ꯁ꯭ꯋꯥꯏꯗꯅꯦ ꯄꯔꯤꯡꯗ ꯁꯦꯝꯕ꯭ꯔꯥꯡꯒ ꯇꯣꯡꯕꯤꯔꯅꯨ ꯑꯩꯒꯤ ꯁꯨꯃꯥꯡꯁꯤꯗ ꯃꯧ ꯑꯇꯣꯝꯕꯤꯒ ꯃꯆꯥꯅꯨꯄꯥ ꯇꯣꯝꯕꯒꯁꯨ ꯇꯨꯃꯤꯟ ꯆꯠꯈ꯭ꯔꯦ ꯃꯨꯈꯤ ꯃꯆꯥꯅꯨꯄꯥꯅꯗꯤ ꯌꯦꯡꯍꯧꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯍꯧꯏ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯑꯩꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯏꯆꯥ ꯑꯆꯧꯕꯗꯨꯇꯪ ꯂꯩꯖꯔꯝꯂꯕꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯅꯤꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯄꯥꯝꯗ ꯌꯧ ꯏꯟꯈꯤꯕꯁꯤꯗ ꯏꯃꯥ ꯏꯆꯥ ꯀꯔꯤꯅꯣ ꯇꯥꯟꯅꯔꯒ ꯑꯉꯝꯕ ꯑꯋꯣꯟꯄꯣꯠ ꯈꯔ ꯍꯥꯞꯄꯤꯔꯝꯒꯗꯕꯅꯤ ꯅꯨꯄꯤ ꯃꯄꯥꯝꯅ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯤꯗꯅꯕ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔ ꯃꯇꯨꯡ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯂꯩꯕꯒ ꯑꯆꯧꯕ ꯃꯥꯁꯨ ꯆꯥꯛꯀꯧꯕ ꯃꯌꯥ ꯅꯛꯁꯤꯜꯂꯛꯄꯒꯤ ꯂꯥꯡꯐꯩꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯑꯆꯧꯕꯗꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯥꯒꯤ ꯏꯃꯨꯡꯁꯤꯗ ꯊꯥꯖꯗꯅ ꯑꯣꯏꯔꯝꯂꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯃꯨꯈꯤꯅ ꯍꯥꯏꯔꯛꯏ ꯑꯆꯧꯕ ꯏꯃꯥ ꯋꯥ ꯑꯃ ꯍꯥꯏꯒꯦꯅꯦ ꯏꯃꯥꯁꯦ ꯏꯊꯟꯇ ꯈꯟꯐꯝ ꯑꯃ ꯏꯈꯪ ꯈꯪꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯏꯃꯥ ꯀꯔꯤ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯌꯥꯝꯅ ꯂꯨꯕ ꯋꯥꯒ ꯅꯠꯇꯦꯗ ꯏꯃꯥꯅ ꯍꯥꯏꯗꯧꯔꯤ ꯋꯥꯁꯦ ꯁꯤꯅꯤꯗ ꯅꯅꯥꯎ ꯅꯨꯄꯥ ꯑꯅꯤꯗꯣ ꯅꯨꯄꯤ ꯃꯄꯥꯝꯗ ꯂꯩꯈ꯭ꯔꯤꯕꯗꯨꯕꯨ ꯍꯟꯗꯛꯀꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯗ ꯆꯥꯛꯀꯧꯒꯗ꯭ꯔꯣ ꯑꯩꯈꯣꯏꯅ ꯑꯁ ꯏꯃꯥ ꯁꯤꯗꯤꯕ ꯋꯥꯈꯜ ꯈꯔ ꯇꯥꯔꯛꯄꯗꯒꯤ ꯀꯣꯛꯇꯣ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯤꯀꯣ ꯍꯥꯏ ꯐꯥꯒꯤ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯏꯃꯥꯅ ꯍꯪꯂꯤꯕ ꯋꯥꯁꯦ ꯏꯃꯥ ꯊꯣꯛꯄ ꯇꯧꯕꯤꯔꯣ ꯃꯇꯩ ꯑꯃꯒ ꯇꯥꯟꯅꯕꯤꯔꯒ ꯌꯥꯔꯦ ꯑꯗꯨꯗꯤ ꯅꯪ ꯏꯃꯨꯡ ꯆꯪꯈ꯭ꯔꯣ ꯑꯆꯧꯕ ꯍꯣꯏꯗ ꯑꯩ ꯆꯪꯖꯈ꯭ꯔꯒꯦ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯉꯁꯤꯗꯤ ꯃꯨꯈꯤ ꯃꯃꯧ ꯑꯍꯜ ꯊꯥꯔꯣꯒ ꯂꯣꯏꯅꯅ ꯆꯥꯛꯀꯧꯕ ꯄꯨꯟꯅ ꯆꯠꯃꯤꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯡ ꯂꯥꯡꯂꯝꯃꯤ ꯃꯃꯧꯅ ꯀꯦꯔꯤꯉꯩ ꯃꯥꯅ ꯄꯨꯒꯗꯕ ꯈꯔꯗꯣ ꯍꯥꯞꯇꯨꯅ ꯊꯅꯝꯃꯤ ꯃꯌꯥꯏ ꯑꯣꯏꯔꯞ ꯆꯥꯎꯕ ꯀꯣꯝꯄꯥꯛ ꯑꯃꯗ ꯃꯧ ꯑꯍꯜ ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕꯔꯣ ꯅꯕꯨꯡꯅ ꯅꯍꯥꯟ ꯆꯥꯛꯀꯧꯕ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯄꯗ ꯉꯟꯇꯥ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯦꯗꯣ ꯀꯥꯎꯔꯕ꯭ꯔꯥ ꯅꯪꯕꯣ ꯂꯣꯏꯔꯦ ꯏꯃꯥ ꯃꯣꯏ ꯇꯥꯆꯧꯒꯤ ꯆꯥꯛ ꯊꯣꯡꯂꯝꯕꯗꯣ ꯑꯗꯨꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯏꯃꯥ ꯇꯧꯅꯤꯌꯦ ꯃꯁꯤꯃꯁꯨ ꯑꯇꯩ ꯃꯇꯝꯗ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯂꯕꯁꯨ ꯉꯁꯤ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯃꯇꯪꯗꯤ ꯆꯥꯛ ꯊꯣꯡꯕ ꯌꯥꯕꯅꯦꯕ ꯃꯥꯁꯨ ꯌꯥꯔꯅꯤꯗ ꯏꯃꯥ ꯅꯃꯧꯅ ꯑꯗꯨꯝ ꯊꯣꯡꯕ ꯂꯣꯏꯔꯦ ꯃꯣꯏ ꯇꯥꯆꯧꯗꯣ ꯃꯃꯥꯡꯒꯤ ꯄꯜꯂꯤꯗ ꯍꯧꯔꯤꯕ ꯎꯁꯦ ꯃꯁꯥ ꯊꯥꯒꯦ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯗ ꯑꯩꯅ ꯊꯣꯡꯗꯣꯛꯑꯝꯃꯕꯅꯤ ꯏꯃꯥ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯍꯔꯥꯎ ꯆꯥꯛꯀꯧꯕ ꯆꯠꯅꯕ ꯊꯣꯛꯂꯛꯄꯗ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯒ ꯇꯣꯝꯕꯒꯗꯨ ꯃꯈꯨꯠꯇ ꯐꯤꯌꯣꯝ ꯑꯃꯃꯝ ꯄꯥꯏꯔꯗꯨꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯨꯈꯤꯅ ꯍꯥꯏꯔꯛꯏ ꯌꯥꯏꯃ ꯑꯇꯣꯝꯕ ꯅꯈꯣꯏ ꯑꯅꯤꯕꯨ ꯆꯥꯛꯀꯧꯕ ꯂꯥꯛꯂꯤꯕꯔꯣ ꯅꯠꯇꯦ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯅꯥꯅ ꯆꯥꯛꯀꯧꯕ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯀꯦꯅꯦ ꯅꯈꯣꯏꯅ ꯆꯥꯛꯀꯧꯕꯒ ꯂꯥꯛꯂꯤꯕꯁꯤꯕꯨ ꯅꯄꯥꯝꯗ ꯌꯥꯏꯃꯅ ꯏꯃꯥ ꯑꯩꯗꯤ ꯆꯥꯛꯀꯧꯕ ꯂꯥꯛꯄ ꯅꯠꯇꯦ ꯌꯨꯝꯗ ꯂꯩꯔꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤꯗꯤ ꯏꯃꯧ ꯑꯍꯜꯒ ꯆꯥꯛꯀꯧꯕ ꯄꯨꯟꯅ ꯆꯠꯃꯤꯟꯅꯒꯦ ꯈꯟꯕꯁꯤꯗ ꯑꯁ ꯅꯈꯣꯏꯅꯤꯅ ꯑꯩꯕꯨ ꯑꯃꯨꯛ ꯁꯥꯎꯍꯟꯗꯧꯔꯦꯅꯦ ꯍꯥ ꯆꯠꯂꯨ ꯌꯦꯡꯅꯤꯡꯗꯦ ꯅꯌꯨꯝꯗ ꯆꯠꯂꯨ ꯅꯌꯨꯝ ꯄꯥꯅꯤ ꯍꯥꯏꯗꯨꯅ ꯄꯥꯟꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯅꯨꯄꯤ ꯃꯄꯥꯝꯗ ꯑꯗꯨꯗꯤ ꯃꯤꯒꯤ ꯏꯃꯨꯡꯗꯨꯒ ꯆꯥꯟꯅꯒꯗꯧꯕ ꯃꯑꯣꯡꯗ ꯂꯩꯔꯨꯁꯨ ꯆꯠꯂꯨ ꯏꯆꯥ ꯑꯣꯏꯔꯁꯨ ꯅꯨꯄꯤ ꯃꯄꯥꯝꯗ ꯂꯩꯈ꯭ꯔꯕ ꯏꯆꯥꯗꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯍꯜꯂꯣꯏ ꯑꯩꯅ ꯆꯠꯂꯨ ꯅꯣꯏꯒꯤ ꯂꯩꯐꯝꯗ ꯆꯠꯂꯨ ꯅꯣꯏꯒꯤ ꯅꯌꯨꯝꯗ ꯁ꯭ꯋꯥꯏꯁꯦ ꯅꯣꯏꯒꯤ ꯂꯩꯐꯝ ꯂꯩꯇꯦ ꯋꯥ ꯌꯥꯝ ꯆꯤꯜꯂꯦ ꯏꯃꯥ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯂꯩꯇꯅ ꯀꯗꯥꯏ ꯂꯩꯗꯣꯏꯅꯣ ꯅꯃꯧ ꯅꯨꯄꯤꯒꯤ ꯃꯄꯥꯝꯗꯁꯨ ꯑꯩ ꯂꯩꯕ ꯌꯥꯔꯣꯏ ꯆꯥꯛ ꯃꯌꯥꯝ ꯆꯥꯔꯒ ꯊꯕꯛ ꯁꯨꯅꯤ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯔꯛꯑꯦ ꯅꯃꯧ ꯅꯨꯄꯤ ꯂꯩꯇ꯭ꯔꯤꯉꯩ ꯃꯣꯏ ꯄꯥꯝꯃꯣꯏ ꯃꯥꯒꯅ ꯈꯪꯗꯦ ꯑꯩ ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯅꯪꯒꯤ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯨꯁꯨ ꯆꯠ ꯎꯄꯥꯏ ꯂꯩꯇꯦ ꯌꯥꯏꯃꯗꯨ ꯀꯞꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯈꯣꯡꯀꯥꯎ ꯈꯔ ꯆꯠꯄ ꯑꯃꯨꯛ ꯍꯧꯏ ꯑꯇꯣꯝꯕ ꯃꯥꯁꯨ ꯃꯃꯥꯅ ꯃꯥꯕꯨ ꯎꯗꯨꯅ ꯆꯠꯈꯤꯕꯗꯨꯗ ꯀꯧꯔꯛꯏ ꯏꯃꯥ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩꯁꯨ ꯇꯌꯥꯏꯒꯨꯝ ꯅꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯃꯈꯨꯔꯥꯒ ꯃꯗꯣꯝꯆꯥꯒꯅ ꯑꯅꯥꯟꯕ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠ ꯁꯦꯠ ꯆꯥꯔꯒ ꯁꯦꯜ ꯄꯥꯏꯕ ꯁꯥꯔꯒ ꯂꯩ ꯍꯥꯏꯗꯅ ꯇꯥꯟꯊꯣꯔꯛꯏꯅꯤ ꯃꯨꯈꯤ ꯃꯃꯥꯏ ꯐꯠ ꯑꯣꯟꯁꯤꯜꯂꯛꯂꯒ ꯈꯨꯝꯂꯛꯏ ꯅꯪꯁꯨꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯁꯨ ꯅꯨꯄꯤ ꯃꯄꯥꯝ ꯂꯩꯈ꯭ꯔꯗꯥꯏꯅꯦ ꯑꯩꯕꯨ ꯍꯟꯖꯤꯟ ꯋꯥ ꯉꯥꯡꯅꯍꯟꯒꯅꯨ ꯆꯠꯂꯨ ꯌꯦꯡꯅꯤꯡꯗꯦ ꯑꯩ ꯏꯃꯥ ꯃꯨꯈꯤꯗꯨ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯑꯇꯣꯝꯕ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯀꯅꯥꯗꯅꯣ ꯍꯥ ꯎꯄꯥꯏ ꯂꯩꯇꯦ ꯑꯇꯣꯝꯕ ꯃꯥꯁꯨ ꯃꯌꯥꯝꯕ ꯌꯥꯏꯃꯒꯨꯝ ꯀꯞꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝꯕ ꯌꯥꯏꯃꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨꯁꯨ ꯍꯔꯥꯎ ꯆꯥꯛꯀꯧꯕ ꯆꯠꯈ꯭ꯔꯦ ꯉꯁꯤ ꯃꯨꯈꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯤ ꯍꯥꯏꯗꯨꯅ ꯍꯦꯛꯄꯤꯗ꯭ꯔꯕ ꯂꯩ ꯑꯗꯨ ꯂꯥꯏꯗ ꯀꯠꯅꯕ ꯂꯩꯔꯥꯡ ꯁꯥꯠꯂꯛꯇ꯭ꯔ ꯃꯇꯝꯗ ꯑꯊꯤꯕ ꯂꯩ ꯑꯗꯨ ꯍꯦꯛꯇꯨꯅ ꯀꯠꯄꯒꯨꯝꯕꯅꯤ ꯃꯨꯈꯤ
ꯃꯃꯧ ꯑꯍꯜꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯃꯃꯧ ꯑꯍꯜꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯣ, ꯀꯌꯥꯗ ꯈꯦꯠꯅꯔꯤꯕꯅꯣꯅꯦ ꯏꯃꯧ ꯑꯍꯜ ꯂꯥꯏꯔꯕꯤꯁꯤꯒ ꯏꯃꯧ ꯌꯥꯏꯃ ꯑꯇꯣꯝꯕꯤ ꯑꯅꯤꯁꯤꯒ꯫ ꯑꯩꯒꯤ ꯏꯃꯧ ꯂꯥꯏꯔꯕꯤ ꯑꯁꯤꯅ ꯑꯩꯅ ꯌꯥꯗ꯭ꯔꯦ ꯁꯥꯎꯔꯦ ꯈꯪꯅ ꯈꯪꯅ ꯃꯅꯦꯝ ꯑꯩꯒꯤ ꯄꯦꯟꯅꯅꯕ ꯁꯦꯕꯥ ꯇꯧꯕꯤꯕ, ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯖꯕ ꯂꯨꯅ ꯇꯧꯈꯤꯕ ꯏꯃꯧ ꯑꯅꯤꯅ ꯃꯅꯦꯝ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯕ, ꯃꯤꯅꯥꯏꯒꯨꯝ ꯈꯜꯂꯛꯄ꯫ ꯏꯃꯧꯗꯤ ꯁꯅꯥꯅꯤ ꯁꯅꯥ, ꯍꯌꯦꯡꯗꯤ ꯏꯃꯧꯒꯤꯅꯦ ꯁꯅꯥꯒꯤ ꯂꯤꯛ ꯑꯆꯧꯕ ꯁꯟ ꯊꯧꯔꯤꯃꯨꯛ ꯆꯥꯎꯕ ꯑꯃꯅꯦ ꯀꯣꯟꯁꯪꯗ ꯆꯠꯇꯨꯅ ꯁꯥꯔꯨꯒꯦꯗ꯫ ꯊꯔꯣ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯅꯦꯝꯕꯨ ꯀꯧꯔꯛꯏ꯫ ꯏꯃꯥ, ꯆꯥꯛ ꯆꯥꯔꯁꯤ, ꯆꯥꯛ ꯇꯣꯛꯄꯒ ꯁꯅꯥꯒꯤ ꯂꯤꯛꯇꯣ ꯏꯃꯥꯒꯩꯒ ꯄꯨꯟꯅ ꯇꯥꯟꯅꯔꯒ ꯅꯃꯧꯒꯤ ꯁꯟ ꯊꯧꯔꯤꯃꯨꯛ ꯆꯥꯎꯕꯗꯨꯒꯤ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯁꯥꯃꯤꯟꯅꯁꯤ ꯏꯃꯥꯒꯩꯒꯒꯤ꯫ ꯏꯍꯦ, ꯑꯩꯗꯤ ꯆꯤꯟꯕꯥꯜ ꯊꯣꯛꯅ ꯍꯥꯏꯗꯣꯛꯈ꯭ꯔꯕ꯭ꯔꯥ ꯍꯧꯖꯤꯛꯀꯤꯗꯣ? ꯑꯁꯨꯝꯅ ꯃꯅꯦꯝ ꯃꯃꯧ ꯑꯅꯤꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛꯇꯨ ꯆꯥꯊꯣꯛꯃꯤꯟꯅꯔꯝꯃꯤ꯫